ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯧꯅꯥ ꯂꯩꯕ ꯑꯀꯟꯕ ꯃꯔꯨꯞ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯀꯟꯕ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯗ ꯊꯦꯡꯅꯕꯅꯤ꯫ ꯃꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯅ ꯄꯨꯟꯁꯤ, ꯑꯃꯅ ꯈꯣꯡꯆꯠ, ꯑꯗꯨꯒ ꯑꯃꯅ ꯄꯟꯊꯨꯡ ꯀꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏ ꯑꯃꯒ ꯑꯃꯒ ꯈꯪꯅꯔꯝꯗꯦ꯫ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯨꯝꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯑꯃꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯒꯣꯜ ꯑꯃꯃꯝꯒ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯗꯨꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯣꯏ ꯑꯍꯨꯝꯁꯨ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯈꯔꯒ ꯃꯣꯏ ꯑꯍꯨꯝꯒ ꯅꯣꯡ ꯊꯨꯞꯂꯝꯃꯤ꯫ ꯄꯨꯟꯁꯤꯅ "ꯀꯔꯤ ꯅꯣꯡ ꯈꯨꯆꯨꯅꯣ, ꯃꯔꯧ ꯂꯩꯗ! ꯑꯄꯪꯕ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯁꯤꯟꯕ ꯌꯥꯎꯔꯕꯖꯥꯠꯅꯣ?" ꯈꯣꯡꯆꯠꯅ "ꯁꯤꯗꯤ ꯄꯥꯛ ꯍꯦꯛꯇ ꯍꯥꯡꯒꯗꯕ ꯅꯣꯡ ꯅꯠꯇꯦꯅꯦ, ꯅꯣꯡ ꯊꯣꯛꯐꯝꯁꯨ ꯂꯩꯇꯕ, ꯎꯖꯥꯎ ꯈꯔ ꯍꯧꯔꯤꯁꯤ ꯅꯠꯇꯅ." ꯄꯟꯊꯨꯡꯅ "ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯁꯦ, ꯑꯗꯨꯒ ꯆꯠꯄꯁꯨ ꯌꯥꯔꯣꯏ, ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯕꯅꯤꯅ." ꯃꯣꯏ ꯑꯍꯨꯝꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯄꯨꯟꯁꯤꯅ "ꯃꯔꯨꯞ ꯑꯅꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯔꯥ?" ꯈꯣꯡꯆꯠꯅ "ꯑꯩꯗꯤ ꯅꯠꯆꯗꯦ, ꯍꯣꯡꯕ ꯀꯧꯕ ꯂꯩꯕꯥꯛꯇꯒꯤꯅꯤ, ꯃꯤꯡꯅ ꯈꯣꯡꯆꯠ ꯀꯧꯖꯩ꯫ ꯑꯩꯗꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯥꯛꯄꯅꯤ." "ꯑꯣ ꯃꯔꯨꯞ, ꯋꯥꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯅ ꯇꯥꯡꯕ ꯂꯩꯕꯥꯛꯇꯒꯤꯅꯤ, ꯃꯤꯡꯅ ꯄꯟꯊꯨꯡ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕꯁꯤꯅꯤ, ꯃꯐꯝ ꯑꯁꯤꯅ ꯑꯩꯒꯤ 3ꯔꯦꯠꯁꯨꯕ ꯈꯣꯡꯆꯠꯅꯤ." ꯄꯨꯟꯁꯤꯅ "ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝ ꯐꯖꯩ, ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯟꯁꯤ ꯀꯧꯏ, ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯅꯤ ꯃꯐꯝ ꯑꯁꯤꯗ꯫ ꯑꯩꯁꯨ ꯂꯝ ꯀꯣꯏꯕ, ꯃꯥꯂꯦꯝꯒꯤ ꯐꯖ ꯐꯖꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯣꯏꯕ, ꯄꯣꯊꯥꯖꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ." "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯔꯨꯞ ꯁꯥꯟꯅꯕ ꯌꯥꯏꯅꯦ?" "ꯌꯥꯏꯌꯦ ꯃꯔꯨꯞ." ꯃꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯣꯡꯁꯨ ꯈꯔ ꯇꯞꯊꯔꯛꯂꯦ, ꯑꯗꯨꯅ ꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯍꯟꯅꯔꯝꯃꯤ꯫ ꯑꯀꯟꯕ ꯃꯣꯏ ꯑꯍꯨꯝ ꯃꯥꯒꯤ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯂꯩꯔꯤ, ꯋꯥꯈꯜ ꯈꯟꯖꯥꯟꯅꯅ꯫ ꯄꯨꯟꯁꯤꯅ "ꯃꯔꯨꯞ ꯑꯅꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯃꯥꯟꯅꯩ, ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯄꯟꯊꯨꯡ ꯊꯤꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏ?" ꯈꯣꯡꯆꯠꯅ "ꯑꯩꯁꯨ ꯃꯗꯨꯃꯛ ꯍꯥꯏꯁꯤꯔ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ." ꯄꯟꯊꯨꯡꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯀꯔꯣꯝꯗ ꯑꯣꯏꯁꯤꯒꯦ?" ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯣꯏ ꯑꯍꯨꯝ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯃꯇꯪꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯣꯏ ꯑꯍꯨꯝꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯑꯇꯩ ꯁꯒꯣꯜꯒ ꯃꯥꯟꯅꯗꯦ, ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯕꯈꯛ ꯅꯠꯇꯅ ꯃꯄꯨ ꯅꯤꯡꯕ ꯑꯁꯤꯡꯕ ꯁꯒꯣꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯅ "ꯃꯔꯨꯞ ꯑꯅꯤ, ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯦ ꯄꯣꯊꯥꯅꯕ ꯇꯧꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣই ꯑꯍꯨꯝꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯩ ꯁꯦꯝꯖꯔꯛꯑꯒꯦ." ꯄꯟꯊꯨꯡꯅ "ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯅꯅꯕꯗꯨ ꯁꯤꯜꯂꯛꯑꯒꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯁꯒꯣꯜ ꯑꯍꯨꯝꯁꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯨꯈꯤꯒꯦ." "ꯍꯣꯏ ꯃꯔꯨꯞ." ꯑꯁꯨꯝꯅ ꯈꯣꯡꯆꯠꯅ ꯃꯣꯏ ꯑꯍꯨꯝꯒꯤ ꯂꯩꯅꯅꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯈꯨꯗꯛꯇ ꯎꯖꯥꯎ ꯐꯨꯛꯇꯨꯅ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯄꯟꯊꯨꯡꯅ ꯆꯥꯎꯔꯕ ꯀꯩꯁꯥꯜ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯩ ꯊꯥꯗꯨꯅ ꯌꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯄꯨꯟꯁꯤꯗꯤ ꯁꯒꯣꯜ ꯑꯍꯨꯝ ꯑꯗꯨ ꯁꯖꯤꯛ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯁꯖꯤꯛ ꯄꯤꯖꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯊꯤꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯈꯣꯡꯆꯠꯅ "ꯃꯔꯨꯞ ꯄꯨꯟꯁꯤꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯁꯒꯣꯜꯁꯤꯡ ꯑꯗꯣ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯁꯒꯣꯜꯒꯤ ꯆꯥꯅꯅꯕ ꯁꯖꯤꯛ ꯐꯪꯗ꯭ꯔꯕꯔꯥ? ꯍꯣꯏꯅꯦ, ꯏꯕꯥꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯔꯝꯕꯅ ꯐꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯃꯔꯨꯞ ꯈꯣꯡꯆꯠꯇꯤ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ, ꯌꯥꯝ ꯀꯜꯂꯤꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯨꯝ ꯑꯁꯦ ꯀꯌꯥꯗ ꯊꯨꯅ ꯁꯥꯔꯤꯕꯅꯣ, ꯑꯗꯨꯁꯨ ꯆꯥꯎꯔꯕ ꯎꯖꯥꯎꯅ ꯎꯈꯨꯜ ꯑꯁꯤ ꯇꯧꯗꯨꯅ, ꯑꯗꯨꯝ ꯌꯨꯡꯁꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯌꯨꯝ ꯑꯣꯏꯅ ꯂꯩꯅꯔꯕꯗꯤꯅꯦ ꯆꯍꯤ 50 ꯍꯦꯟꯅ ꯂꯩꯅꯕ ꯌꯥꯒꯅꯤ ꯃꯔꯨꯞꯀꯤꯁꯦ." ꯃꯔꯨꯞꯅ ꯕꯛꯇ ꯊꯥꯒꯠꯄꯤꯔꯦ, ꯃꯔꯨꯞꯁꯨ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ,
ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯩꯁꯥꯜ ꯁꯟ ꯂꯥꯕ ꯑꯃꯃꯨꯛ ꯆꯥꯎꯕꯁꯤꯕꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯍꯥꯠꯂꯒ ꯄꯨꯔꯒ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯃꯔꯨꯞ 이반이 ꯈꯛꯇ ꯄꯪꯇꯥ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯦ ꯑꯗꯣ ꯄꯨꯟꯁꯤꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯔꯨꯞ ꯍꯣꯏ ꯃꯔꯨꯞ ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯃꯔꯨꯞ ꯄꯨꯟꯁꯤꯗꯣ ꯑꯋꯥꯕ ꯇꯥꯔꯒ ꯂꯩꯔꯝꯂꯕꯗꯤ 이반이 ꯋꯥꯒꯅꯤꯌꯦ 아다 ꯂꯥꯛꯏꯁꯤꯕꯨ ꯅꯠꯇ꯭ꯔꯅꯦ ꯁꯒꯣꯜꯁꯤꯒ ꯑꯣ ꯃꯥꯅꯦ ꯃꯥꯅꯦ ꯃꯔꯨꯞ ꯄꯨꯟꯁꯤꯅꯤ ꯂꯥꯛꯏꯁꯦ ꯂꯥꯛꯑꯦ ꯌꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯔꯤꯗ ꯃꯔꯨꯞ ꯑꯗꯨꯒ ꯁꯤꯅ ꯀꯔꯤ ꯁꯥꯅꯣ ꯌꯥꯝ ꯆꯥꯎꯏ ꯃꯔꯨꯞ ꯑꯅꯤꯗꯤ ꯑꯔꯥꯏꯕ ꯃꯔꯨꯞ ꯑꯣꯏꯔꯝꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯁꯥ ꯑꯁꯤ ꯆꯥꯔꯒ ꯄꯣꯊꯥꯔꯁꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯗꯣ ꯆꯥꯎꯔꯕ ꯀꯩꯁꯥꯜ ꯑꯗꯨ ꯆꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯄꯅ ꯁꯒꯣꯜ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯈꯣꯡꯆꯠꯀ ꯄꯟꯊꯨꯡꯒꯗꯣ ꯃꯤꯠꯈꯪꯁꯤꯡ ꯁꯤꯡꯏ ꯄꯨꯟꯁꯤꯗꯤ ꯇꯨꯝꯂꯤ ꯄꯟꯊꯨꯡꯅ ꯃꯔꯨꯞ ꯁꯒꯣꯜ ꯑꯁꯤꯒꯤ ꯈꯨꯈꯣꯡ ꯑꯁꯤꯅꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯃꯔꯨꯞ ꯑꯗꯣ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯅꯦ ꯀꯝꯗꯧꯁꯤ ꯍꯥꯏꯕꯤꯕꯅꯤ ꯇꯨꯝꯖꯔꯁꯅꯨ ꯉꯔꯥꯡ ꯁꯒꯣꯜ ꯑꯍꯨꯝ ꯁꯦꯟꯅꯔꯨꯕꯒꯤ ꯋꯥꯔꯝꯕꯅꯤ ꯑꯗꯨꯗꯤ ꯊꯣꯛꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯁꯦ ꯈꯣꯡꯆꯠꯀ ꯄꯟꯊꯨꯡꯒꯗꯣ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯥꯎꯔꯕ ꯀꯩꯁꯥꯜꯁꯤꯡꯅ ꯉꯪꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯔꯨꯞ ꯁꯤꯗꯤ ꯀꯩꯁꯥꯜ ꯉꯥꯛꯇꯅꯤꯅꯦꯍꯦ ꯈꯣꯡꯆꯠꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯥꯔꯨꯕ ꯀꯩꯁꯥꯜ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯔꯨꯞ 이반이ꯁꯦ ꯇꯨꯝꯂꯣꯏꯗꯧꯔꯤꯅꯦ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯄꯨꯟꯁꯤꯅ ꯃꯔꯨꯞ ꯃꯔꯨꯞ ꯄꯨꯟꯁꯤꯁꯦ ꯍꯧꯒꯠꯂ ꯃꯥꯜꯂꯤꯅꯦꯍꯦ ꯍꯥꯎ ꯃꯔꯨꯞ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯌꯦ ꯃꯔꯨꯞ ꯑꯗꯨꯝ ꯄꯣꯊꯥꯕꯤꯌꯨ ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯀꯔꯤ ꯊꯕꯛꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯔꯨꯞ ꯑꯗꯨꯝ ꯄꯣꯊꯥꯕꯤꯔꯣ ꯍꯣꯏ ꯃꯔꯨꯞ ꯑꯩꯒꯤ ꯃꯊꯧ ꯇꯥꯔꯗꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯍꯣꯏ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯔꯨꯞ ꯈꯣꯡꯆꯠ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯄꯨꯟꯁꯤ ꯊꯣꯔꯛꯂꯕꯗꯤ ꯀꯤꯕꯅ ꯂꯣꯏꯔꯅꯤ ꯈꯣꯡꯆꯠꯅ ꯍꯣꯏ ꯃꯔꯨꯞ ꯍꯌꯨꯝ ꯁꯤꯗꯕ ꯀꯩꯁꯥꯜꯁꯤꯡ ꯂꯥꯛꯑꯣꯍꯦ ꯀꯩꯁꯥꯜ ꯃꯌꯥꯝ ꯑꯗꯨ ꯈꯣꯡꯆꯠꯀ ꯄꯨꯟꯁꯤꯒꯅ ꯄꯥꯏꯗꯨꯅ ꯂꯪꯕ ꯈꯨꯇꯨꯝꯅ ꯊꯣꯝꯇꯠꯄ ꯇꯧꯕꯗꯒꯤ ꯀꯩꯁꯥꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯁꯣꯟꯕ ꯁꯥꯒ ꯂꯝꯕꯥ ꯇꯧꯕꯁꯦ ꯀꯌꯥ ꯄꯦꯟꯕ ꯌꯧꯗꯦ ꯃꯔꯨꯞ ꯀꯩꯖꯥꯎꯒꯨꯝꯕ ꯅꯣꯡꯁꯥꯒꯨꯝꯕ ꯑꯣꯏꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯈꯔ ꯃꯁꯤꯡ ꯌꯥꯝꯅ ꯑꯗꯨꯅꯤ ꯃꯔꯨꯞ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯈꯤꯁꯦ ꯍꯣꯏ ꯃꯔꯨꯞ ꯄꯨꯟꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯇꯨꯝꯕꯅꯁꯨ ꯅꯨꯡꯁꯤꯗ ꯃꯔꯨꯞꯁꯦ ꯏꯆꯝ ꯆꯝꯖꯔꯗꯅ ꯃꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯄꯨꯟꯁꯤ ꯍꯥꯟꯅ ꯍꯧꯒꯠꯇꯨꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯖꯤꯛ ꯄꯤꯖꯅꯕ ꯏꯔꯨ ꯂꯨꯖꯕꯤꯗꯨꯅ ꯄꯨꯔꯛꯏ ꯃꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯂꯝꯂꯦ ꯈꯣꯡꯆꯠꯅ ꯃꯔꯨꯞꯇꯤ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯍꯧꯒꯠꯂꯝꯂꯦꯗꯅ ꯍꯣꯏ ꯃꯔꯨꯞ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯑꯩ ꯍꯥꯟꯅ ꯍꯧꯒꯠꯂꯒꯦ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯊꯕꯛ ꯌꯥꯎꯗꯕꯁꯤꯕꯨꯅ ꯁꯒꯣꯜꯁꯤꯡꯁꯦ ꯃꯕꯨꯛ ꯊꯟꯅ ꯁꯖꯤꯛ ꯄꯤꯖꯔꯒ 이루어져ꯊꯣꯛꯑꯕꯅꯤ ꯃꯔꯨꯞ ꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯔꯨꯞ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯄꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯆꯥꯅꯅꯕ ꯐꯪꯗꯕꯒꯤ ꯏꯁꯣꯟ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯎꯔꯝꯃꯤ ꯄꯨꯟꯁꯤꯅ ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯎꯈ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯄꯟꯊꯨꯡꯅ ꯍꯣꯏꯅꯦ ꯃꯔꯨꯞ ꯑꯉꯥꯡꯒꯁꯦ ꯌꯦꯡꯉꯨꯅꯦ ꯃꯀꯣꯛꯀ ꯏꯆꯥꯎ ꯆꯥꯎꯔꯗꯅ ꯃꯁꯥꯁꯤꯅ ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯏ ꯑꯉꯥꯡ ꯑꯃꯅ ꯏꯁꯤꯡ ꯆꯥꯛ ꯑꯉꯥꯡꯁꯦ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯃꯔꯨꯞ 이승수 하이리네. 삐게. ngarangi kaisa khare yomnaga purakibadudi. Oh, side yauri. Se. Si chao. Pukthana chao. Nusi kreda. 이승수 thau pena. Punsina. Marup khongcha. Miyam se yengune. Loina aikhoi tamna umsilak inhe. Aigi su chao piyo. Aigi su sing piyo.
ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯂꯒ ꯂꯩ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯥꯛ ꯄꯤꯌꯨ ꯏꯁꯤꯡ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯂꯣꯏꯔꯦ꯫ ꯈꯣꯡꯆꯠꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯩꯁꯥꯜ ꯑꯌꯥꯏꯕ ꯑꯗꯨ ꯁꯦꯠꯇꯨꯅ ꯂꯪꯉꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯍꯨꯏ ꯑꯉꯥꯎꯕꯒꯨꯝꯅ ꯃꯨꯟꯅ ꯆꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯅ "ꯁꯤꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ ꯃꯔꯨꯞ ꯑꯅꯤ, ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯤꯕꯣ? ꯁꯨꯃꯥꯏꯅꯕꯨ ꯀꯅꯥꯅ ꯍꯤꯡꯅꯒꯦ? ꯃꯤ ꯑꯃ ꯑꯅꯤꯗ ꯅꯠꯇꯦ, ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤ." ꯄꯟꯊꯨꯡꯅ "ꯉꯥꯏꯈꯣ, ꯅꯣꯏꯕꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ?" "ꯂꯩꯇ꯭ꯔꯦ, ꯆꯥꯅꯤꯡꯉꯥꯏꯁꯨ ꯊꯛꯅꯤꯡꯉꯥꯏꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯆꯥꯎꯔꯕ ꯄꯥꯠ, ꯂꯨꯔꯕ ꯇꯨꯔꯦꯜ, ꯂꯧꯐꯝ ꯀꯌꯥ ꯑꯃ ꯎꯔꯛꯑꯦ, ꯑꯗꯨꯒ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯣꯏ ꯊꯕꯛ ꯁꯨꯕ ꯇꯟꯕ꯭ꯔꯣ?" "ꯇꯟꯗꯦꯅꯦ, ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯖꯕ ꯂꯧꯃꯤ ꯉꯥꯛꯇꯅꯦ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯣꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯤꯕ?" ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯤꯌꯥꯝꯅ "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯍꯥꯟꯅ ꯑꯐꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ, ꯂꯩꯅꯅꯕ ꯌꯨꯝ, ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ? ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯏꯅꯤꯡꯊꯧꯗꯣ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯠꯇꯨꯅ ꯂꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯧ ꯏꯪꯈꯣꯜ ꯈꯣꯏꯗꯨꯅ ꯎꯖꯕ, ꯊꯥꯖꯕ ꯆꯦꯡ ꯐꯧꯁꯤꯡꯗꯣ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯣꯏꯅ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ, ꯊꯛꯄ ꯇꯥꯔꯕꯗꯤ ꯃꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯣꯡ ꯈꯨꯠ ꯀꯛꯊꯠꯇꯨꯅ ꯍꯥꯠꯂꯤꯅꯤ." ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ "ꯑꯗꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧꯅꯣ?" "ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧ ꯅꯠꯇꯦ, ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯅꯤ꯫ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯑꯐꯕꯗꯤ ꯃꯃꯥ ꯄꯨꯟꯗ꯭ꯔꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯨꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒꯗꯤ..." "ꯀꯞꯀꯅꯨ, ꯌꯥꯔꯦ, ꯀꯝꯗꯧꯁꯤꯒꯦ ꯃꯔꯨꯞ ꯑꯅꯤ? ꯑꯇꯩ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯍꯥꯟꯅ ꯇꯧꯁꯤ꯫ ꯅꯣꯏꯒꯤ ꯀꯣꯟꯁꯤꯡꯗꯣ ꯄꯥꯏꯌꯨ, ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ꯫ ꯆꯥꯗꯅ ꯃꯤꯁꯣꯟ ꯑꯣꯏꯅ ꯁꯤꯗꯧ ꯁꯔꯨꯛ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯔꯒ ꯁꯤꯕ ꯇꯝꯃꯨ ꯂꯥꯎ." ꯃꯣꯏ ꯑꯍꯨꯝꯅ ꯃꯤꯌꯥꯝ ꯑꯗꯨ ꯄꯥꯠ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯈꯔ ꯂꯩꯔꯝꯃꯤ꯫ "ꯑꯦ, ꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯟ ꯄꯥꯏꯔꯒ ꯂꯥꯛꯏꯁꯤꯕꯨ ꯀꯩꯅꯣ? ꯁꯤꯖꯔꯒꯦꯅ ꯂꯥꯛꯏꯔꯣ? ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ 3 ꯑꯃꯁꯨ ꯌꯥꯎꯏꯅꯦ꯫ ꯃꯤꯇꯣꯞꯅꯤ, ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯃꯤ ꯃꯥꯟꯗꯦ, ꯃꯊꯧꯅꯥ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯑꯗꯨꯅ ꯏꯁꯤꯡꯕꯨ ꯂꯧꯔꯕ ꯑꯗꯨꯝ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯂꯥꯛꯑꯣ, ꯏꯁꯤꯡ ꯂꯧ ꯂꯥꯛꯑꯣ, ꯂꯥꯛꯑꯣ." ꯄꯨꯟꯁꯤꯅ "ꯏꯁꯤꯡ ꯁꯣꯛꯂꯨꯔꯣ, ꯑꯩꯈꯣꯏ ꯂꯩꯔꯤ, ꯄꯦꯟꯅ ꯁꯣꯛ." ꯃꯤꯌꯥꯝ ꯑꯗꯨꯅ "ꯅꯣꯏ 3, ꯂꯥꯟꯃꯤ 50ꯃꯨꯛ, ꯑꯩꯈꯣꯏꯕꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯃꯤꯁꯣꯟ ꯑꯣꯏꯔꯒ ꯀꯪꯂꯒ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯕꯣ? ꯍꯣꯏꯗ, ꯁꯤꯕꯩ ꯁꯤꯕ ꯆꯞ ꯃꯥꯟꯅꯩ, ꯁꯤꯔꯁꯨ ꯏꯁꯤꯡ ꯄꯦꯟꯅ ꯊꯛꯂꯒ ꯁꯤꯕꯅ ꯐꯩ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ "ꯑꯦ, ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯂꯥꯛꯑꯦꯍꯦ, ꯅꯣꯏ 10ꯃꯨꯛ ꯆꯪꯉꯨꯍꯦ, ꯑꯃ ꯑꯅꯤꯗ ꯍꯥꯠꯂꯣ, ꯂꯣꯏꯅ ꯀꯤꯗꯅ ꯆꯦꯟꯖꯈ꯭ꯔꯁꯅꯤ." ꯂꯥꯟꯃꯤ 10ꯃꯨꯛꯇꯨ ꯈꯣꯡꯆꯠꯀ ꯄꯟꯊꯨꯡꯒꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯏꯗꯨꯅ ꯄꯥꯠꯌꯥꯏ ꯇꯝꯅ ꯂꯪꯉꯤ꯫ ꯄꯨꯟꯁꯤ ꯃꯤꯌꯥꯝ ꯑꯗꯨ ꯁꯦꯟꯅꯔꯒ ꯂꯩ꯫ ꯂꯥꯟꯃꯤ ꯈꯔꯗꯤ ꯀꯤꯕꯅ ꯀꯟꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯏꯁꯤꯡ ꯄꯦꯟꯅ ꯊꯛꯄꯋꯣ ꯆꯣꯡꯊꯗꯨꯅ ꯁꯥꯟꯅꯕꯋꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯆꯦꯟꯈꯤꯕ ꯂꯥꯟꯃꯤ ꯈꯔꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯟꯕ 3 ꯑꯗꯨꯅ ꯃꯐꯝꯗ ꯆꯠꯇꯨꯅ ꯑꯋꯥꯕ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯄꯥꯎ ꯇꯝꯂꯛꯄꯗꯨꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯦ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯄ ꯑꯀꯟꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯊꯣꯔꯛꯎ, ꯑꯗꯨꯒ ꯃꯤ 3 ꯍꯥꯏꯔꯤꯗꯣ ꯍꯥꯠꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ." "ꯍꯣꯏ ꯏꯅꯤꯡꯊꯧ, ꯂꯥꯛꯑꯣ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯔꯕ ꯃꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯝ ꯌꯧꯔꯦ."
ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯣꯏ ꯑꯍꯨꯝ ꯍꯥꯠꯄ ꯆꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯏꯅꯈꯤ, ꯑꯗꯨꯁꯨ ꯈꯣꯡꯆꯠꯀ ꯄꯟꯊꯨꯡꯒꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯗꯤ ꯌꯥꯎꯕ ꯁꯨꯡꯐꯪꯕꯨ ꯐꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨ ꯉꯥꯏꯔꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯛꯄ꯫ ꯑꯥꯗ ꯄꯨꯔꯛꯑ ꯃꯥꯜꯂꯦꯅꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯃꯣꯏ ꯑꯍꯨꯝꯕꯗꯣ ꯊꯥꯡꯂꯒ ꯄꯨꯔꯦ꯫ ꯀꯩꯅꯣ ꯑꯁꯤꯗꯤ? ꯑꯩꯒꯤ ꯑꯀꯟꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅꯤꯅꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯁꯤ ꯌꯧꯔꯗꯤ ꯆꯦꯜꯍꯧꯕꯅ ꯐꯅꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯆꯦꯜꯂꯣ ꯍꯥꯏꯕ? ꯑꯩꯕꯨ ꯃꯤꯀꯤ ꯊꯤꯟꯕꯤ ꯆꯦꯜꯂꯣ? ꯍꯥ? ꯀꯩꯒꯤꯅꯣ ꯂꯥꯟꯃꯤ ꯑꯃꯅ ꯀꯟꯅ ꯆꯦꯜꯂꯛꯏꯁꯤꯅ? ꯏꯅꯤꯡꯊꯧ, ꯃꯤꯌꯥꯝ ꯍꯣꯝꯅ ꯂꯥꯛꯍꯧꯔꯦ, ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯅꯦꯠꯄꯒ ꯀꯥꯎꯕꯒ ꯊꯤꯟꯕꯒ ꯇꯧꯕꯗ ꯂꯣꯏꯅ ꯄꯣꯞꯄꯦ꯫ ꯂꯥꯟꯃꯤ ꯈꯔꯗꯤ ꯃꯣꯏ ꯑꯅꯤꯅ ꯂꯪꯕꯗ ꯀꯗꯥꯏꯗ ꯇꯥꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯃꯣꯏ ꯑꯍꯨꯝ ꯅꯠꯇꯦ, ꯑꯃꯗꯤ ꯌꯥꯝ ꯐꯩ, ꯑꯅꯤꯗꯨꯅꯤ ꯐꯔꯛ ꯌꯥꯝ ꯇꯥꯔꯤꯁꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯗꯣꯔꯦꯅꯦ꯫ ꯑꯩꯗꯤ ꯂꯥꯟꯁꯨ ꯍꯩꯇꯦ, ꯑꯩꯅ ꯍꯩꯔꯤꯕꯕꯨ ꯅꯨꯄꯤ ꯂꯣꯟꯕꯒ ꯑꯍꯥꯎꯕ ꯆꯥꯕ, ꯄꯨꯛ ꯐꯠꯇꯕ ꯈꯛꯇꯅꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯣꯏ ꯑꯍꯨꯝ ꯂꯥꯛꯄꯗꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯣꯡꯆꯠꯅ, ꯅꯪꯂꯥ ꯅꯤꯡꯊꯧ ꯐꯠꯇꯕ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯑꯩꯗꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ, ꯅꯤꯡꯊꯧꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯅꯠꯇꯦ, ꯃꯆꯤꯟ ꯊꯤꯔꯤꯅꯤ, ꯃꯥꯅꯦ ꯅꯤꯡꯊꯧꯗꯤ꯫ ꯀꯥꯏꯁꯤꯅꯤ ꯑꯩꯗꯤ? ꯃꯤꯌꯥꯝꯁꯤꯗꯤ ꯍꯨꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯦꯗꯅ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯟꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤ ꯑꯃ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯍꯥꯠꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯂꯩꯄꯥꯛ ꯀꯌꯥ ꯁꯨꯝ ꯀꯣꯏꯔꯛꯄꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯅ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯛꯂꯤꯕ ꯂꯩꯄꯥꯛ ꯑꯁꯦ ꯐꯅꯗꯤ ꯌꯥꯝꯂꯦꯀꯣ꯫ ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯤꯁꯦ ꯂꯩꯄꯥꯛ 2 ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯍꯣꯏ ꯃꯔꯨꯞ, ꯂꯩꯄꯥꯛ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯅꯤꯁꯤꯒ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯣ ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ, ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ, ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯐꯖꯕ ꯃꯐꯝ, ꯐꯖꯕ ꯆꯠꯅꯕꯤ ꯃꯈꯜ ꯑꯃꯃꯝꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯖꯩ, ꯂꯣꯏꯅ ꯅꯨꯡꯉꯥꯏ, ꯅꯠꯇ꯭ꯔꯥ ꯃꯔꯨꯞ? ꯑꯆꯨꯝꯕꯅꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯐꯝꯗꯣ꯫ ꯆꯠꯅꯕꯤ ꯃꯥꯟꯅꯗ꯭ꯔꯕꯁꯨ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯁꯛ ꯆꯨ ꯈꯦꯠꯅꯔꯕꯁꯨ, ꯋꯥꯍꯩ ꯑꯅꯤꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯅ ꯆꯞ ꯃꯥꯟꯅꯩ꯫ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯑꯆꯨꯝꯕꯅꯤ ꯃꯔꯨꯞ ꯄꯨꯟꯁꯤꯒꯤ ꯋꯥꯐꯝꯗꯣ꯫ ꯄꯨꯟꯁꯤꯅ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯕꯨ ꯐꯅꯔꯕꯗꯤ ꯑꯆꯧ ꯑꯄꯤꯛ, ꯑꯊꯤꯕ ꯐꯖꯕ, ꯁꯛꯆꯨ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯍꯥꯏꯕ ꯂꯩꯇꯦ, ꯂꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯏꯀꯣ꯫ ꯑꯗꯨꯒ ꯋꯥꯈꯜ ꯃꯥꯅ ꯐꯠꯇ꯭ꯔꯕ, ꯊꯃꯣꯏ ꯃꯥꯅ ꯁꯦꯡꯗ꯭ꯔꯕ, ꯁꯛ ꯃꯥꯟꯅꯗ꯭ꯔꯕꯁꯨ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯔꯕꯁꯨ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦꯅꯦ ꯃꯔꯨꯞ꯫ ꯑꯃꯒ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯤꯅꯤꯀꯣ꯫ ꯆꯨꯝꯃꯤ ꯃꯔꯨꯞ, ꯃꯔꯨꯞꯀꯤ ꯋꯥꯁꯦ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯎꯇꯥꯛ ꯆꯦꯟꯕ ꯋꯥꯅꯤ꯫ ꯃꯔꯨꯞꯀꯨꯝꯕ ꯀꯌꯥ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯅꯅ ꯂꯩꯒꯅꯤ꯫ ꯄꯨꯟꯁꯤꯅ ꯅꯣꯛꯂꯒ, ꯑꯩ ꯏꯊꯟꯇꯅ ꯐꯕ ꯌꯥꯔꯝꯗ꯭ꯔꯦ, ꯃꯔꯨꯞ ꯑꯅꯤꯒꯨꯝꯕ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯆꯪꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯄꯟꯊꯨꯡꯅ, ꯍꯩꯁ, ꯃꯅꯝꯁꯤꯗꯤ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ꯫ ꯄꯨꯟꯁꯤꯅ, ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯄꯥꯛꯅꯣ ꯁꯤꯅ? 2 ꯈꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ꯫ ꯄꯟꯊꯨꯡꯅ, ꯃꯔꯨꯞ ꯄꯨꯟꯁꯤꯕꯨ ꯀꯤꯕ ꯐꯥꯎꯕ꯭ꯔꯥ? ꯀꯤꯒꯅꯨꯗ, ꯃꯔꯨꯞꯀꯤꯗꯃꯛ ꯑꯩꯈꯣꯏ 2 ꯂꯩ꯫ ꯃꯔꯨꯞꯀꯤꯗꯃꯛꯇꯗꯤ ꯊꯋꯥꯏꯁꯦ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯄꯨꯟꯁꯤꯅ, ꯃꯔꯨꯞ, ꯑꯩꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏ ꯊꯥꯕꯤꯒꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯤꯡꯃꯤꯟꯅꯈꯤꯁꯦ ꯄꯨꯟꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯈꯣꯡꯆꯠꯀ ꯄꯟꯊꯨꯡꯒꯗꯨ ꯄꯥꯏꯔꯛꯂꯤꯕ ꯎꯖꯥꯎ ꯑꯗꯨ ꯎꯍꯧꯗꯕꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫
ꯑꯗꯨꯕꯨ ꯄꯨꯟꯁꯤꯅ ꯁꯒꯣꯜꯗꯒꯤ ꯐꯠ ꯆꯣꯡꯊꯗꯨꯅ ꯎꯖꯥꯎ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯃꯨꯛ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯀꯟꯕ ꯑꯅꯤ ꯑꯗꯨꯅ "ꯃꯔꯨꯞ ꯄꯨꯟꯁꯤ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ?" "ꯃꯔꯨꯞ, ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ. ꯃꯤꯠ ꯅꯥ ꯁꯤꯡꯕꯤꯌꯨ. ꯃꯐꯝ ꯑꯁꯤꯃꯗꯤ ꯃꯌꯥꯝ ꯇꯣꯞ ꯇꯣꯞꯄꯤ. ꯆꯦꯛꯁꯤꯟꯁꯤ." ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯉꯪꯗꯨꯅ ꯈꯨꯠꯇ ꯎꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯄꯟꯊꯨꯡꯅ "ꯑꯦ, ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ?" ꯈꯣꯡꯆꯠꯅ "ꯃꯔꯨꯞꯅ ꯍꯥꯏꯗꯣ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ ꯃꯔꯨꯞꯁꯤꯡ. ꯑꯇꯩ ꯂꯩꯕꯥꯛꯇꯒꯤꯗꯤ ꯁꯤꯅ ꯈꯔ ꯂꯨꯅꯤꯍꯦ." ꯄꯨꯟꯁꯤꯅ "ꯃꯔꯨꯞ ꯑꯅꯤ, ꯑꯩ ꯑꯃꯨꯛꯇ ꯍꯥꯟꯅ..." "ꯍꯦ ꯍꯤꯡꯆꯥꯕ, ꯌꯦꯛꯅꯕ ꯂꯥꯛꯄ ꯅꯠꯇꯦ, ꯃꯔꯨꯞ ꯁꯥꯟꯅꯕꯒꯤ ꯂꯥꯛꯄꯅꯤ. ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ." ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯅꯋꯥ ꯂꯧꯗꯦ. ꯀꯅꯥꯒꯤ ꯃꯔꯨꯞꯅꯣ? ꯅꯣꯏ ꯑꯍꯨꯝꯗꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛꯅꯤꯍꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯖꯕ ꯇꯥꯕꯅꯤ ꯍꯤꯡꯆꯥꯕ." ꯄꯨꯟꯁꯤꯒ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯆꯣꯡꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯃꯗꯒꯤ ꯑꯅꯤꯗ, ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯣꯡꯆꯠꯅ "ꯃꯔꯨꯞ ꯄꯟꯊꯧ, ꯍꯥꯎ ꯃꯔꯨꯞ. ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯔꯨꯞ ꯑꯣꯏꯔꯛꯏꯁꯦ ꯆꯍꯤ ꯐꯅꯗꯤ ꯌꯥꯝꯂꯦꯀꯣ ꯃꯔꯨꯞ. ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯅꯁꯨ ꯏꯕꯥꯅꯤꯗ ꯑꯄꯪꯕ ꯑꯃꯒꯨꯝꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯩ ꯋꯥꯔꯧꯏ ꯃꯔꯨꯞ ꯄꯨꯟꯁꯤꯁꯦ." ꯄꯟꯊꯨꯡꯅ "ꯍꯣꯏ ꯃꯔꯨꯞ. ꯑꯁꯨꯛ ꯀꯨꯏꯅ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ, ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯒ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯃꯀꯣ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯩ ꯈꯣꯡꯆꯠ ꯇꯣꯈꯥꯏꯔꯒꯦꯀꯣ ꯃꯔꯨꯞ." ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯗꯨ ꯄꯨꯟꯁꯤꯕꯨ ꯋꯥꯔꯧꯗꯨꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯍꯥꯠꯇꯨꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯌꯦꯡꯂꯛꯄꯗꯗꯤ ꯄꯟꯊꯨꯡꯅ ꯃꯈꯥꯔꯣꯝꯗ, ꯈꯣꯡꯆꯠꯅ ꯃꯃꯥꯡꯂꯣꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯀꯔꯣꯝꯗ ꯌꯦꯡꯗꯣꯏꯅꯣ ꯈꯪꯗꯅ, ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ "ꯀꯔꯤꯒꯤꯅꯣ ꯃꯔꯨꯞ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯁꯤꯅ? ꯌꯥꯝꯂꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯂꯝꯕꯤ ꯁꯦꯒꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅꯕꯨ ꯑꯩꯕꯨ ꯁꯤꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯊꯅꯝꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯟꯕꯅꯤ. ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯄꯨꯟꯁꯤꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯅ ꯑꯀꯟꯕ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯉꯥꯏꯕꯗ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯍꯨꯝꯅꯤꯗꯒꯤ ꯃꯔꯤꯅꯤ ꯁꯨꯈꯤꯕꯅ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯛꯂꯦ꯫ ꯄꯨꯟꯁꯤ ꯀꯔꯤꯃꯇ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯅ ꯍꯤꯞꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯄꯨꯕꯨ ꯁꯦꯟꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯈꯣꯡꯆꯠꯀ ꯄꯟꯊꯨꯡꯒꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯍꯤꯡꯆꯥꯕꯒꯤ ꯂꯩꯄꯥꯛ ꯑꯗꯨ ꯀꯣꯏꯔꯨꯔꯒ ꯍꯟꯅꯅꯕ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯣꯡꯆꯠꯅ "ꯑꯥꯗꯒꯤ ꯁꯒꯣꯜ ꯑꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯅꯠꯇꯕ꯭ꯔꯅꯦ? ꯑꯣꯏꯔꯁꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯍꯟꯅ ꯌꯦꯡꯂꯣ. ꯑꯗꯨꯒ ꯃꯔꯨꯞ ꯄꯨꯟꯁꯤꯔ, ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ." ꯈꯣꯡꯆꯠꯇꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯤ ꯄꯨꯟꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤꯅ ꯈꯣꯡꯆꯠꯅ "ꯃꯔꯨꯞ, ꯀꯩꯗꯧꯔꯦ ꯃꯔꯨꯞ? ꯀꯔꯤ ꯐꯤꯕꯝꯅ ꯑꯣꯏꯔꯝꯂꯤꯕꯁꯤꯕꯣ? ꯑꯁꯤꯕꯨ ꯃꯔꯨꯞ, ꯑꯣ, ꯀꯩ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯣ?" ꯄꯟꯊꯨꯡꯁꯨ ꯂꯥꯞꯅ ꯂꯥꯛꯄ ꯎꯏ꯫ ꯄꯟꯊꯨꯡꯅ "ꯑꯥꯗꯩꯁꯤꯕꯨ ꯃꯔꯨꯞ ꯑꯅꯤꯒꯤ ꯁꯒꯣꯜ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ? ꯑꯣ, ꯃꯕꯥꯅꯤꯗꯤ ꯑꯃꯨꯛ ꯄꯨꯜꯂꯤꯕ ꯑꯣꯏꯔꯦ. ꯄꯨꯅꯤꯡ ꯄꯨꯖꯧꯅ. ꯑꯩꯗꯤ ꯏꯊꯟꯇ ꯆꯠꯆꯈ꯭ꯔꯒꯦ. ꯑꯩ ꯃꯤ ꯀꯅꯥꯃꯇ ꯊꯥꯖꯗ꯭ꯔꯦ. ꯑꯗꯨꯒ ꯃꯔꯨꯞ ꯈꯣꯡꯆꯠꯅ ꯀꯞꯂꯤꯕꯁꯤꯅ..." ꯄꯟꯊꯨꯡ ꯃꯥꯒꯤ ꯁꯒꯣꯜꯗꯣ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯄꯟꯊꯨꯡꯅ "ꯀꯩꯗꯧꯔꯦ ꯃꯔꯨꯞ? ꯍꯥꯏꯌꯨ ꯃꯔꯨꯞ. ꯄꯨꯟꯁꯤ ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤ, ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ? ꯏꯁꯤꯡ, ꯑꯩꯒꯤ ꯏꯁꯤꯡ. ꯁꯦ, ꯃꯔꯨꯞ ꯈꯣꯡꯆꯠ, ꯄꯨꯟꯁꯤꯒꯤ ꯃꯌꯥꯗ ꯏꯁꯤꯡꯁꯦ ꯈꯤꯛꯇ ꯏꯟꯕꯤꯌꯨ." ꯄꯟꯊꯨꯡꯒ ꯈꯣꯡꯆꯠꯀꯅ ꯄꯨꯟꯁꯤꯕꯨ ꯏꯁꯤꯡ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯈꯔ ꯑꯅꯛꯄ ꯈꯨꯜ ꯑꯃꯒꯤ ꯑꯍꯜ ꯑꯃꯥꯏꯕ ꯑꯃꯗ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯄꯟꯊꯨꯡꯒ ꯈꯣꯡꯆꯠꯀ ꯌꯥꯝꯅ ꯄꯦꯜꯂꯛꯇ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯊꯦꯡꯅꯈꯤꯕ
ꯄꯨꯜꯂꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯦ ꯄꯟꯊꯨꯡꯅ꯫ ꯃꯔꯨꯞ, ꯏꯕꯥꯅꯤꯁꯤꯕꯨ ꯃꯔꯨꯞ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯂꯥꯟꯈꯤꯕ꯭ꯔꯅꯦ? ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯒ ꯂꯥꯜꯂꯤꯕꯁꯦ ꯑꯩ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤꯅꯦ ꯃꯔꯨꯞ꯫ ꯅꯠꯇꯦ ꯃꯔꯨꯞ, ꯂꯥꯜꯂꯤꯕꯁꯦ ꯃꯔꯨꯞ ꯄꯨꯟꯁꯤ ꯅꯠꯇꯦ, ꯏꯕꯥꯅꯤꯅꯦ꯫ ꯅꯪ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯃꯅ ꯉꯁꯤ ꯃꯔꯨꯞ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯍꯟꯕꯅꯤ꯫ ꯆꯨꯝꯃꯦ ꯃꯔꯨꯞ, ꯄꯨꯟꯁꯤꯅ ꯏꯕꯥꯅꯤꯗ ꯋꯥ ꯂꯣꯠꯈꯤꯗꯦ꯫ ꯏꯕꯥꯅꯤꯅ ꯃꯔꯨꯞ ꯄꯨꯟꯁꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯋꯥꯠꯄꯅꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯈꯪꯗꯕꯅ ꯑꯁꯣꯟꯕ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯊꯧꯗꯣꯛ ꯑꯃꯠꯇꯗ ꯌꯥꯎꯍꯟꯈꯤꯗꯦ꯫ ꯄꯨꯟꯁꯤ, ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯕꯁꯨ ꯏꯕꯥꯅꯤꯅ ꯀꯟꯕ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯃꯥꯕꯨ ꯃꯅꯤꯡꯗ ꯊꯝꯈꯤꯕꯅꯤ꯫ ꯄꯟꯊꯨꯡꯅ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯒꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯨꯅ ꯏꯕꯥꯅꯤꯗ ꯄꯥꯟꯒꯗꯕꯒꯤ ꯃꯤꯀꯨꯞꯇ ꯃꯔꯨꯞ ꯄꯨꯟꯁꯤꯅ ꯏꯕꯥꯅꯤꯕꯨ ꯀꯟꯕꯤꯈꯤꯕꯅꯤꯅꯦ ꯃꯔꯨꯞ꯫ ꯑꯣ, ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯈꯣꯡꯆꯠꯅ ꯉꯁꯤ ꯃꯔꯨꯞ ꯄꯨꯟꯁꯤꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯪ ꯑꯩꯅ ꯂꯝꯕꯤ ꯇꯣꯈꯥꯏꯅ ꯆꯠꯈꯤꯕꯗꯨꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ, ꯆꯠꯐꯝ ꯈꯪꯗ꯭ꯔꯕ ꯃꯔꯨꯞ ꯏꯕꯥꯅꯤꯁꯦ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯝꯕꯅꯦ꯫ ꯈꯣꯡꯆꯠꯀ ꯄꯟꯊꯨꯡꯒ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯕ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯄꯨꯟꯁꯤ ꯅꯥꯕ ꯐꯔꯦ꯫ ꯅꯥꯕ ꯐꯕꯒ ꯈꯣꯡꯆꯠꯀ ꯄꯟꯊꯨꯡꯒ ꯍꯥꯟꯅ ꯀꯧꯔꯛꯏ꯫ ꯄꯟꯊꯨꯡꯒ ꯈꯣꯡꯆꯠꯀꯅ ꯄꯨꯟꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯅꯥꯕ ꯐꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯄꯨꯟꯁꯤꯕꯨ ꯂꯥꯟꯅ ꯈꯜꯂꯨꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯀꯟꯕ ꯃꯔꯨꯞ ꯑꯅꯤꯕꯨ ꯀꯣꯜꯂꯗꯨꯅ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨꯞ ꯑꯅꯤꯅ ꯑꯃꯨꯛ ꯍꯜꯂꯛꯄꯁꯦ ꯑꯩ ꯄꯦꯜꯂꯦ꯫ ꯑꯩꯅ ꯃꯔꯨꯞ ꯑꯅꯤꯕꯨ ꯋꯥꯔꯧꯈꯤꯕ ꯂꯩꯇꯦ, ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯑꯩꯅ ꯈꯪꯏ ꯃꯔꯨꯞ ꯑꯅꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯪꯂꯥꯟ ꯑꯁꯦ ꯃꯄꯨꯡ ꯐꯥꯍꯜꯂꯨꯔꯁꯤ꯫ ꯍꯧꯒꯠꯂꯣ ꯃꯔꯨꯞ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯔꯣꯏꯕ ꯃꯪꯂꯥꯟ ꯌꯧꯁꯤꯜꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯑꯔꯣꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯟꯊꯨꯡꯅ, ꯃꯔꯨꯞ ꯑꯅꯤ, ꯀꯩ ꯂꯩꯕꯥꯛꯅꯣ ꯑꯩꯈꯣꯏ ꯆꯪꯉꯤꯁꯤꯕꯣ? ꯏꯪꯅ ꯁꯦꯡꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ, ꯐꯖꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯍꯩ ꯂꯩ ꯃꯈꯜ ꯈꯨꯗꯤꯡ, ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤꯕ ꯈꯣꯡꯆꯠꯅ ꯀꯩꯁꯨ, ꯁꯖꯤꯁꯨ, ꯂꯤꯟꯁꯨ, ꯎꯄꯥꯏꯕꯤꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ, ꯁꯥꯟꯅꯃꯤꯟꯅꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯩ ꯂꯩꯕꯥꯛꯅꯣ? ꯄꯨꯟꯁꯤꯅ, ꯃꯔꯨꯞ ꯑꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤꯅꯦ ꯊꯣꯏꯕꯤ ꯂꯩꯕꯥꯛ ꯀꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯜꯂꯨꯗꯦ꯫ ꯃꯐꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯣꯏꯅ ꯏꯪꯊꯍꯟꯈ꯭ꯔꯦ꯫ ꯐꯠꯇꯕ, ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯏꯁꯥꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯨꯞ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯥꯕ ꯈꯨꯜ ꯌꯧꯔꯛꯂꯦ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯂꯣꯏꯅꯁꯨ ꯃꯁꯥ ꯅꯥꯜꯂꯤ, ꯏꯪ ꯇꯞꯄꯤ꯫ ꯃꯣꯃꯣꯠꯇ ꯅꯣꯛꯅꯩ, ꯃꯤ ꯑꯃ ꯎꯕꯗ ꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯅꯩ꯫ ꯈꯨꯜ ꯑꯗꯨ ꯃꯁꯥ ꯅꯥꯜꯂꯤ, ꯑꯃꯣꯠꯄ ꯎꯗꯦ꯫ ꯑꯀꯟꯕ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯄꯨꯝꯅꯃꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯀꯟꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖ ꯐꯖꯕ ꯀꯌꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯅ, ꯃꯔꯨꯞ ꯑꯅꯤ, ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯔꯨꯞꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯁꯨ꯫ ꯑꯗꯨꯗꯤ ꯍꯜꯂꯔꯣꯏꯁꯦ ꯃꯔꯨꯞ, ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯁꯦꯝꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯗꯨ ꯊꯣꯏꯕꯤ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯃꯝꯒ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤꯅ ꯃꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯌꯥꯍꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯀꯟꯕ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯤꯡꯒ ꯂꯧꯅ ꯂꯩꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫